Modina leibaksigi nahasingda mukpa ngamkhidre. Salan thokhraba matungda Dharmendra Pradhan pham thadokhre. Cockroach janta party na jantar mantar da changsillamba khongjang handokhre. Masingillamba MP singna sawgatli mapangal kanba political party ni haiduna Prime Minister Narendra Modina panakuina muktuna leirambadu salan thokhraba matungda Dharmendra Pradhan Education Minister pham thadokhre. Union government maru oiba demand ahum athuba matamda pininaba thorang lokalagani haina thajaba pirakpadagi Cockroach janta party na matam sangna jantar mantar da changsindru lakba khongjang handokle haina official oina laukthokre. Nitki question leak oikibaga mari leinana masing yamlaba mahiroi singna Education Minister pham lauthokadabani haina akanba khongjang changsindru lakibani. Khongjang asida maru oina thodang loriba Cockroach janta party ki maru oiba demand singdi Dharmendra Pradhan pham lauthokpa khongjang changsiliba mahiroi singi mathakta makal amatagi legal action laukhatanaba amasung nitki question leak oikibana maram oiraga masa mathanda sijakiba mahiroi singi imung manungda matik chaba compensation piba haibisini. Central government na CJP ga wari sanabada akonbagi demand ani asi piga ni haina thajaba thamlakhrabasu Education Minister pham thadokpagi matangda diwafam amata pankidabani. Pham thadokhraba matungda social media platform X ta thagalapa warol amada Dharmendra Pradhan hai leibaksigi chahi nauriba nahasing pukning da fauriba ithil chapchana ikai khumnei. Naharol singbo chamamnaba phibam ama lehendanabagi pandamda pham thadoknaba phirep lawrukpani. Jantar mantar amadi leibaki atai mafam kayada hujik oirikleba phibam asida anti-national force kharana khudong chaba lawraga apunbagi saktam thukainaba honarakli. Dongi yumbi oigadorba nahasing punsi kandanabagi pandamda pham thadokpagi cherol ama Prime Minister da pisin kibani haina sumahak na fongdoki. Education Minister pham thadokpagi pau hek tabaga jantar mantar da khongjang changsillaba mahiroi singna harauba fongdoknaki. CJP gi luchingba Abhijit Dipkena jantar mantar gi stage ta Union Education Minister Dharmendra Pradhan pham thadokpagi wafam lauthokladuna mahak na hai hanba naidraba naharol singi akanba khongjang na maram oiraga aranba mong sathaba Education Minister pham thadokhre. Thawong asi democracy ga achoba mai pakpani haina lobu yai. Iramasigi matangda climate activist Sonam Wangsuk na hai lebak asigi janji amasung Cockroach janta party gi hanba naidraba thongna na maram oiraga miyam gi apamba fangba ngamle. Social media da thaglakpa warol amada numit kun tarukni chara henbagi khongjang changsilurba wangsuk na hai akhang kanbaga loinana ingtapa mongda hanba leitana changsinba khongjang mai pai haibadu thabak oina utpa ngamle. Congress lusingba Rahul Gandhi na di Dharmendra Pradhan bo atopa portfolio ama pahin kiba yai haina fongdorakle.